ꯐꯖꯔꯦ ꯐꯖꯔꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯄꯣꯠ ꯊꯥꯕꯁꯦ ꯅꯨꯡꯉꯥꯏꯗꯅ ꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯄꯥꯜꯂꯗꯤ 이니에도 뭐 그럴 뻔 잘랐네. 이니 나 드레싱 자이고. 이니. ꯍꯥꯎ 이비마. 그이노 nga랑 당나 트레이닝 디스펜서리도 부컬레는 떠리두부. 마네 nga랑제. 이니에 라이호 깐내 하우바 찌eng खाइबदौने हेक निकबा आदो इसिंगे चाइहौद्रदिने चाइबिनबा कानाम हेक लैरोइदोरिनि तौरिजे कइनो इने मोतिलाना चाहनबदे कदौगे नसादो ngamददि पथारगा लेबा याद्रो मोतिलानिने तुम हौगत्रि लोरे सिना लोरे याम चाइबा नतेदा लाओ लाओ इबेमा लाओ फम्मुजि लाओ माइ बेमा ngamद्रे सायुगजे इतेकते अस इनेदागा हक्सांग ngamदबने मोइगी युम सुरिसिना मरो अमा इबेमा गोंगांग इनेदि कोकसि इदा होइने मनिंगिसु युम कन्ना सारि माने होय अदो गाइखोने इने मोतिलानजिबु चही क्या सुरगे हौजिबु चही 38 निथोइदि हाइरामनि ना इबेमा कैदौरगे नंग नमु चही हंगिजिबो केसु तौदेदा इने सुम सेन थोकबा याबा थबकसु अमता तौदबसिदा नुपी थिबा याबगी चहीजु हेंजले माइ पेमा नुपागिदिने चही निफु यांकैदा थिरजु दुम याबने हायेंग हाइनिंग कांदा दुम सुजरक्सनिदा इने नंगमिगे खरा हेक तौबा आइदुनी होय इने दुदि इने नाइदुदा सुम हंगबा लापने दुदि चाक थोंदोगी इने ओ पारे बेमा थोंदोरो मसी यांगाइ थिंगजिबो हगोते पुंगदि 8 तारमनिने इबुंगो हगोलोने तन लौबिरुरगेने इमा नजिनया सेंदोमो इमा तन लौरुगिगे चही 30 हेलब मसा नुपाजिबु हनुबिजि सुम थाकन लै वागेनि मसी हनुबिजि थबक अमा कै अमा तौनबा हाइगेदि हाइट्रक मान सुम कंखतरा नै तौरि थोखर मालेने खै माजे तन लैरादमनिना प्रसान तौथोगिगे यावरे थांग लौदा यार कोगे से लोइरे अमता लैयो बो खमान सुनै लैदेबा कोगे छितम लैयो बो सुनै लैदेबा 사본이 좀 맞다 아니네 이들에 그 이놈은 안 가는지 뭐 많이 다나가 사본 레이트를 이어줘야 돼 너 사자보다 무산나 크림지 같은 게 시주 야오드레니 시주 리엔데 야로 거의 마지 디바고 꾸이라버니 로이도래 하이지 하우디 하got khra malene ibungo ला माले से तन लैरे चारो हाइमा सदौ थुङी साजे तन क्या नोइमा अहुमनि कनाइ तन्नो ननी लेम्बिगिनी अस मोइदेले कनो हारगा हाय हिंजांग तौजो नंत फंगदेने या हों मता दुगा कंप्लेन गजु तौ साइ हिंजांग जे याम देबा मोइदे पुरकपजे हेक्ता कोने दे हाबा तनजिगा मा तेंखोम त लौथोबिरो ओ लौथोरके जे अते हिपके इसाजे कैनोम तौरे नंग चारोइद्रो हाय चारोइ ngaraangda dispensary pukhatluraga tan jaroi draine ei moi tan je kaya hauti ba ma kabar ba
ꯉꯁꯥꯏꯈꯩꯗꯤꯅꯦ ꯈꯔ ꯐꯔꯕꯣ ꯍꯦꯛ ꯅꯤꯡꯗꯅ ꯏꯁꯤꯡꯕꯨ ꯆꯥꯏꯕꯣ ꯇꯧꯔꯨꯔꯦ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯍꯧꯔꯕ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏ ꯃꯥ ꯀꯩꯁꯨ ꯀꯨꯏ ꯅꯥꯗꯕꯅꯦ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯆꯥꯛ ꯆꯥꯅ ꯆꯠꯇꯣꯏꯅꯦ ꯂꯨꯄꯥ 500ꯗ ꯄꯤꯌꯣ ꯀꯔꯤꯅꯣ ꯆꯥꯛ ꯆꯥꯅꯕꯕꯨ 200 300ꯅ ꯌꯥꯔꯣꯏꯗ꯭ꯔꯣ 500ꯗꯤ ꯌꯥꯝꯃꯜꯂꯤꯅꯦ ꯌꯥꯔꯣꯏꯌꯦ ꯍꯤꯟꯖꯥꯡ ꯃꯊꯦꯜ 2 3 ꯇꯧꯗꯣꯏꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯅꯥꯗꯩꯅꯣ ꯍꯦꯛ ꯍꯪꯕ ꯍꯥꯏꯗꯨꯅꯤ ꯑꯩꯗꯤꯅꯦ ꯂꯨꯄꯥ 100ꯗꯩ ꯍꯦꯟꯅ ꯂꯩꯇꯦ ꯍꯣꯏ ꯃꯥ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯛꯑꯣꯀꯣ ꯑꯩ ꯇꯣꯝꯕ ꯍꯣꯏꯔꯣꯝꯗ ꯂꯩꯔꯨꯒꯦ ꯉꯥꯛꯇ ꯒꯨꯂꯤ ꯆꯥꯔꯁꯨ ꯐꯠꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯗꯦ ꯏꯃꯥ ꯍꯥꯎ ꯑꯩ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯥꯟꯅꯕꯈꯩꯁꯨ ꯂꯥꯛꯏꯌꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯂꯨꯄꯥ 500 ꯍꯥꯏꯀꯣ ꯏꯃꯥ ꯑꯩꯗꯤ ꯀꯥꯎꯗꯅ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯇꯣꯛꯎꯔꯦꯗꯅ ꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯃꯥ ꯐꯔꯦꯁꯦ ꯅꯥꯇꯩ ꯃꯣꯏꯗꯅꯦ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ ꯃꯥꯒꯤ ꯂꯩꯕ꯭ꯔꯥꯅ ꯍꯣꯏ ꯏꯃꯥ ꯑꯝꯇ ꯍꯪꯕꯤꯔꯣ ꯑꯩ ꯂꯣꯏꯁꯜꯂꯝꯃꯒꯦ ꯏꯃꯥ ꯌꯦꯟ ꯃꯆꯤꯟꯖꯥꯛꯁꯦ ꯁꯤꯒꯨꯝꯕ ꯀꯣꯕꯤꯁꯦ ꯁꯣꯏꯔꯒ ꯄꯤꯖꯕꯁꯤꯅ ꯐꯩꯌꯦꯕ ꯂꯩꯔ ꯄꯤꯖꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦꯅꯦ ꯄꯩꯁꯥꯒ ꯂꯩ ꯂꯥꯛꯄ꯭ꯔꯅꯦꯍꯦ ꯂꯨꯄꯥ 500ꯇ ꯂꯧꯒꯤꯅꯦ ꯏꯅꯦꯕꯣ ꯑꯣ ꯂꯩꯅꯤꯌꯦꯅꯦ ꯏꯅꯦ ꯍꯤꯗꯥꯛ ꯂꯩꯅꯕ꯭ꯔꯣ ꯅꯠꯇꯦ ꯏꯕꯨꯡꯉꯣꯗꯣ ꯆꯥꯛ ꯆꯥꯅꯕ ꯆꯠꯅꯤꯌꯦ ꯃꯃꯥꯟꯅꯕ ꯀꯩꯒ ꯑꯗꯨꯒꯤꯅꯤ ꯅꯪ ꯂꯩꯔꯗꯤꯅꯦ ꯄꯤꯔꯛꯑꯣ ꯏꯅꯦꯅꯦ ꯀꯨꯏꯔꯣꯏ ꯐꯠ ꯄꯤꯔꯛꯀꯦ ꯏꯅꯦ ꯃꯣꯇꯤꯂꯥꯟꯗꯨꯕꯨ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯥꯏꯌꯨꯗꯅ ꯍꯧꯖꯤꯛꯄꯨ ꯏꯅꯦꯗꯒꯤ ꯑꯗꯨꯝ ꯄꯩꯁꯥ ꯅꯤꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯣꯏ ꯂꯧꯊꯣꯛꯎꯒꯦ ꯏꯅꯦ ꯃꯥꯁꯨꯅꯦ ꯃꯥꯅ ꯄꯥꯝꯕ ꯑꯃ ꯂꯩꯇꯩꯅꯤ ꯊꯕꯛꯁꯦ ꯑꯃ ꯍꯦꯛꯇ ꯁꯨ ꯌꯥꯗꯦꯅꯦ ꯅꯣꯏꯕꯣ 이니씨 ꯑꯆꯣꯏꯕ ꯉꯥꯛꯇꯅꯦ ꯃꯄꯨꯝꯗꯤ ꯂꯩꯇ꯭ꯔꯦ ꯁꯨꯕꯗꯤ ꯁꯨꯔꯕꯅꯤ ꯑꯣ ꯐꯔꯦ 이비엠 ꯄꯤꯔꯝꯅꯦ ꯁꯨꯔꯝꯃꯅꯤ ꯁꯤ ꯄꯤꯔꯒꯅꯦ ꯃꯥꯏ ꯆꯠꯆꯈ꯭ꯔꯖꯅꯤ ꯑꯣ ꯆꯠꯂꯤ 이비엠아 ꯍꯣꯏ 이네 ꯁꯤꯔꯗꯤ ꯅꯤꯡꯉꯥꯏ ꯇꯧꯔꯛꯑꯔꯣꯏ ꯈꯪꯗ꯭ꯔꯦꯗ ꯃꯆꯥꯅ ꯃꯔꯣꯟ ꯑꯃ ꯃꯃꯥꯅ ꯃꯆꯥ ꯈꯛꯇꯅ ꯁꯨꯝ ꯂꯩ ꯃꯆꯥꯅ ꯃꯔꯣꯟ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ 보내시 덤비 보내시 덤비 보내시 덤비 에 까무띠나 ꯄꯤꯛꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯕꯣꯕꯣꯛ ꯂꯩꯇꯦ ꯕꯕꯥꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯂꯩꯕ ꯐꯧꯗꯣ ꯂꯧ ꯂꯥꯛꯑꯣꯌꯦ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯒ ꯊꯥꯔꯛꯑꯒꯦ ꯕꯕꯥꯅ 까무띠나 ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯔꯦ ꯍꯣꯏ ꯕꯥ ꯕꯣꯕꯣꯛ ꯂꯥꯛꯑ ꯊꯥꯔꯛꯑꯒꯦꯕ ꯆꯠꯂꯣ ꯐꯧ ꯊꯥꯡ ꯕꯣꯕꯣꯛꯇ ꯊꯥꯡꯍꯟꯅꯤ ꯃꯁꯥꯏ ꯐꯕ ꯀꯇꯟ ꯖꯥꯎꯁꯤꯗꯤ ꯐꯤ ꯑꯃꯇ ꯍꯧꯍꯟꯒꯦ ꯇꯧꯕꯨ ꯀꯅꯥꯝ ꯍꯦꯛ ꯂꯩꯍꯧꯗꯦꯃꯤ ꯃꯥꯡꯒꯣꯟꯗ ꯊꯝꯃꯝꯒꯗꯕꯁꯨ ꯃꯤꯅ ꯍꯦꯛ ꯄꯥꯏꯔ ꯄꯨꯔ ꯆꯠꯈ꯭ꯔꯗꯤ ꯏꯍꯦ ꯍꯥꯏꯔ ꯇꯣꯛꯀꯅꯤꯗꯣ ꯃꯥ ꯀꯩꯅꯣ ꯀꯥꯃꯨꯅꯥꯟ ꯍꯣꯏꯒꯤꯅꯦ ꯃꯣꯏ ꯃꯥꯡꯒꯣꯟꯗ ꯐꯧ ꯄꯩꯔ ꯂꯩꯔꯦ ꯂꯧꯁꯜꯂꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯦ 이해 ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯍꯥꯏꯔꯝꯃꯅꯤꯅꯦ 이마ꯗꯤ ꯀꯥꯎꯋꯦ ꯑꯗꯣ 이바니 ꯑꯝꯇ ꯂꯧꯁꯜꯂꯨꯁꯤꯗꯅ 이마 ꯉꯔꯥꯡ ꯆꯥꯛ ꯆꯥꯅꯐꯝꯗ ꯅꯥꯟꯊꯨꯗꯅ ꯁꯌꯦꯡꯁꯦ ꯌꯥꯝ ꯅꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯔꯨꯝꯕ ꯊꯥꯡꯕꯗꯣ ꯐꯔꯦ 이마 ꯂꯧꯔꯨꯔꯒꯦ 이마 ꯐꯧꯗꯣ ꯂꯧꯕ ꯆꯠꯄꯗ ꯗꯨꯀꯥꯟꯗꯒꯤ ꯍꯥꯁꯃꯣꯂꯥ ꯑꯝꯇ ꯌꯥꯎꯕꯤꯔꯛꯑꯣ ꯆꯥꯕ ꯇꯨꯝꯗ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯛꯁꯦ ꯀꯩꯊꯦꯜꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩꯅꯣ ꯈꯔ ꯂꯩꯍꯧꯔꯨꯈꯤꯒꯦ ꯅꯨꯡꯗꯥꯡ ꯇꯥꯗ꯭ꯔꯤꯀꯥꯟꯁꯤꯗ 이마ꯏ ꯉꯝꯗꯦ ꯁꯤꯐꯥꯎꯕ ꯈꯔ ꯈꯥꯏꯗꯣꯛꯑꯝꯃꯒ ꯂꯥꯛꯑꯝꯃꯤ 이마ꯏ ꯑꯝꯇ ꯑꯣꯛꯂꯨꯝꯈ꯭ꯔꯦꯗꯀꯣ ꯍꯩꯃꯥ 이네 ꯅꯠꯇ꯭ꯔꯣ ꯁꯤ ꯆꯠꯂꯤꯁꯤꯕꯣ ꯀꯩꯅꯣ ꯑꯣꯟꯊꯣꯛꯂꯨꯅꯁꯨ ꯊꯥꯡꯈ꯭ꯔꯦꯗ 이네 ꯀꯩꯅꯣ 이네 ꯈ꯭ꯋꯥꯡ ꯂꯣꯏ ꯇꯦꯛꯄ ꯇꯥꯔꯦ ꯃꯣꯇꯤꯂꯥꯟ ꯊꯥꯡꯍꯟꯕ ꯌꯥꯗ꯭ꯔꯣ ꯃꯣꯇꯤꯂꯥꯟꯗꯣ ꯁꯌꯦꯡꯗꯣ ꯌꯥꯗꯦꯌꯦ 이마ꯏ ꯑꯁ ꯌꯥꯔꯣꯏꯗ 이네 ꯃꯣꯇꯤꯂꯥꯟꯗꯨꯗꯤ ꯈꯔ ꯁꯨꯍꯟꯕꯗꯤ ꯐꯕꯅꯤ ꯑꯩꯅꯁꯨ ꯈꯔ ꯍꯦꯛ ꯂꯨꯅ ꯇꯧꯕ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯃꯥꯁꯨ ꯁꯨꯒꯦ ꯍꯥꯏꯗꯦ ꯁꯨꯒꯦ ꯀꯧꯕꯁꯤꯃꯅꯦ ꯃꯆꯤꯟꯁꯤꯗꯒꯤ ꯅꯣꯡꯃꯇ ꯇꯥꯈꯤꯗ꯭ꯔꯕꯅꯤ 이ꯕꯦꯝꯃ ꯃꯥꯁꯨꯅꯦ ꯃꯁꯥꯅ ꯈꯔ ꯈꯪꯅꯗꯤ ꯊꯕꯛꯇꯣ ꯇꯧꯕ ꯌꯥꯕꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏꯒꯤꯁꯨ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯛꯑꯦ ꯍꯥꯏ ꯊꯥꯏꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏꯗꯤꯅꯦ ꯉꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯊꯕꯛ ꯁꯨꯕꯗ ꯆꯠꯂꯛꯑꯦ ꯍꯥꯏ ꯈꯪꯗ꯭ꯔꯦ 이ꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯀꯔꯣꯝ ꯊꯣꯛꯇꯣꯏꯅꯣ ꯅꯨꯄꯤꯅꯁꯨ ꯑꯃꯠꯇ ꯌꯥꯕꯤꯗꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯤꯁꯨ ꯑꯝꯇ ꯀꯣꯏꯗ ꯃꯥꯜꯂꯦꯗ ꯍꯦ ꯑꯁꯣꯝꯗ ꯂꯥꯛꯀꯦꯀꯣ 이네 ꯑꯩ ꯂꯥꯛꯑꯒꯦꯀꯣ ꯑꯗꯨꯝ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯥꯏꯋꯥꯏ ꯊꯥꯗꯁꯤꯒꯦ 이네 ꯁ꯭ꯋꯥꯏ ꯁꯨꯝ ꯊꯥꯗꯔꯁꯤ ꯊꯥꯡꯖꯟꯕꯩꯗꯤꯅꯦ ꯏꯕꯨꯡꯉꯣ ꯇꯧꯍꯜꯂꯒꯦ 시바우 탕장하다니 시심 다다리지 에이 아들 비마 한기 살까지 이미 갔다 와이게 그래네 아좀 틀릴게 하우 아니락다 호루기게 마 하스마레야 봐 이해 이마디 까우까웨
เสร็จมาทั้งถกไปแต่เราได้แก มีจะตุ่มเดียวข้างในก็จะตุ่มอะไรด้วยก็ มุติลานพาวด้วยนั่งไว้ทางพิรุธนะอินนี่จะมาสร้างที่มันเด็ก ไอ้ใช้ยังไงถึงจะเต็มอ่ะ อินนี่สักกัลที่ซิมทำมาเกี่ยวกับที่วงเสาดิจ้าบริสุทธิ์เล็บเด็กตุ่มเด็ดดีให้นางมามตัวหลักกันนี่ให้ไปนี่ใช่อาชีพเอาแต่ดีอยู่ขันลุนางจุกก็อะดูกันเนี่ยจะทอกขิลุไอ้พาวมแต่เรารู้กี่แก เฮ้ยมาhingo nga ko ito na ko na hona ri male ne hau budi am ta hau de iche mutilan kalam lek ta bra thong di hang da yum ne na tawri jina chahi trai ma mang la khi bado ujik su cha mane kitang budi honge dari je loi ningai na ko ji bo kana no phibam ji ga kana hai mutilan nang ma ma ni ne mama mama ti hong me phiruang ge na ha ti oi tho me mama ya bra do mama ai mora lo tho ge ai ya si som pham me mama mot ni ye kem kai de ai ring chi yum ni kem kai de mama kai sa lui no u da bu ku e mama se thawai ne sida lai bani ne mutilan nang bu kari no khali ji bu nang go ai sa gen lai bani ai ji ka mama kai do ra ge kai wali sa de no iche do yum da lai kan do ai na ot pa ya bu ot kra bani ai ji ne nang do na thabak se song su suning da ba song su ek su da ba nu pa gi egera nu pi gi egera song su da ba nang ga cha ba ne eng to mi je adui ma thak ta ai na ni sa zo mu ta san ba as iche da yam wa kra bani ai na suning da ba da as mama ai je suning da ba di na te da ai je thabak se subam no mama mai khang da ba se ai hai ge nang gi do subam no bam khang da ba kau di adu ni suning da ba hai do khang ba ai ju hujik ta wa khal ta rak ta na hujik ai business chaw na tore hujik ti mai pa ai paisa nung sa ga phajana thoe hujik ti nang mama gi matu gi lo mama ai ju adu eta yaw ra ge na adu dia ai ju khalami ne ai swai sum lei je mi ne ju ko ti ngang na ba ai adu ni ichau chau gai mamai mateng ju pang de adagi se nupi ju thi khang roi chuk sarani ge ta hai nei bu ko ai ju thabak se hai pe chatning ge de le mi ne adu da kai dau dei no ju khang da ba adu mamai thabak te yaw ra ge is phare da nang no khal ta rak pa ichi du kai gumbal lei gi da ba tho o nang kai di cha du ri khalu ne do nang ama du lo ra cha ya pon te ha ba bai gi wa ni ba do mama ji di ai gi ju mi wat na le mi ni chap cha re mi ko ge khalam mi ni ya re as mama ai ju nungai le mama ngasi akhoi da la ga samai na thabak ki pau hai ra ba je adu mama ai ju ne akhoi ma da sauning mam di le ye kari kai gi no mama na asuk koi je yo ne ai sei kun tha ma thoi ni thoi sura ba ni no ma tai ngo thabak su jo ai de sen tan na ba gi jo ai de ma gi thok pa ngam na ba taw ra ga nang tha lak ni na ai ju adu na maram wa ra ga kha ju sum suning gak ta ba ne ba yare mingon ta sina bi da tawra no ai ji am tawra mi adu ibunga iche na ne da thabak su handri je iche je yam ware angai me da cha ba thak ba yam phangak te hai akhoi budi gyan phasan ta hodre iche na hana po obani na mana awa ba se yam nangak pa dagi akhoi ga je awa am ta khanghal loi na iche je na thabak se pisak pi ngai dagi ne su dana nom dana thabak loi hai bani iche di adu na akhoi ju nungai na thambi re I adu gi mathak ta ne noi ji ju ne awa ba amat ta khanghal loi nungai na thambi ni ne iche na ngai ngai da nungai phangak ki da do noi da loi phanghan bani mi adu iche na noi awa ba khanghan da na hujik budi nang amang ba angang oi re nang mange pura kon cha kum ban kari gum ne hai no mama kon cha kum bani hai ba kon cha khang bra ha kana dra ba si yot nung kai ka do kon cha to kana da ba do nungai na thamba angang kon cha oli si khang ba da hoi mama do ai je kon chak on da na ba mama gi thabak to yaw ra ge ba kai adu kai thabak no mama gi thabak si bo adu bro nang mama gi business se lekai da ahan nupi khra ahan jing na khra di tawna ba nupa sing na ga di pak tawna da ba thabak ni mi nang mama na ahan bane se smai ga mai pak na ga tawra I je capital ju yam chang da ba si yam kana ba thabak ni se hai gi se hai bi mama ai yawning mana ya dre ai sen thokning nge ba ai ju se ahan ba da ne ai na ngon da riksho ama hana pirakani riksho se pham je dak hek ka ka ba ya roi ai gi thabak yauri ba angang tai sin ne nungai gi iche ma cha ne ne pham ma chaw ba ha pa do ai pam de adu kai thabak no mama adu bro si nui lekai gi ne si kon chak yot kau ta plastic se sigi lekai gi project se nang pai ro
ꯀꯣꯟꯆꯥ ꯈꯣꯝꯕꯩ ꯊꯕꯛ ꯍꯥꯏꯁꯦ ꯀꯣꯟꯆꯥ ꯈꯣꯝꯕ ꯍꯥꯏ ꯅꯣꯏꯅ ꯌꯥꯝ ꯂꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯈꯔ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯟꯊꯅ ꯈꯟꯕ ꯌꯥꯔꯣꯏꯁꯦ ꯄꯩꯁꯥ ꯊꯤ ꯐꯪꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅꯅꯦ ꯁꯦ ꯃꯌꯥꯡ ꯃꯆꯥꯁꯤꯡꯅ ꯌꯣꯠ ꯀꯧꯇꯥ ꯄ꯭ꯂꯥꯁꯇꯤꯛ ꯂꯩꯕꯔꯥ ꯈꯣꯝ ꯂꯩꯗꯣ ꯈꯪꯉꯕ ꯃꯥ ꯑꯃ ꯁꯤ ꯊꯕꯛꯁꯤ ꯁꯤ ꯅꯠꯇꯕ ꯑꯇꯩꯒꯗꯤ ꯅꯪ ꯁꯤ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯕꯗ ꯃꯤꯅ ꯅꯪ ꯃꯤꯔꯦꯝꯒ ꯍꯥꯏꯅꯩꯗꯣ ꯍꯥꯏꯔꯔꯣꯏꯗꯕꯅꯤꯅꯦ ꯅꯪꯒꯤ ꯈꯪꯅ ꯃꯥ ꯑꯃꯅ ꯇꯧꯔꯛꯀꯅꯤ ꯑꯍꯥꯟꯕꯗꯤꯅꯦ ꯅꯪ ꯈꯔ ꯏꯀꯥꯏꯕ ꯈꯪꯗꯕꯤꯗ ꯈꯔ ꯈꯣꯝꯃꯣ ꯅꯪ ꯑꯩ ꯃꯦꯅꯦꯖꯔꯒ ꯋꯥꯔꯤ ꯁꯥꯎꯁꯦ ꯏꯕꯨꯡꯉꯣ ꯃꯦꯅꯦꯖꯔ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯣ ꯇꯥꯕ꯭ꯔꯣ ꯑꯣ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯥꯔꯅ ꯀꯧꯔꯛꯑꯦ ꯑꯩ ꯍꯣꯔꯦꯟ ꯏꯃꯦꯜ ꯇꯧꯔꯛꯑꯒꯦꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯨ ꯁꯤ ꯌꯦꯡꯉꯣ ꯑꯍꯥꯟꯕꯗꯤ ꯃꯥꯁꯨ ꯅꯪꯗꯧꯅꯅꯦ ꯌꯥꯝ ꯏꯀꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯁ ꯃꯥꯅ ꯏꯀꯥꯏ ꯈꯪꯗꯕꯤꯗꯅꯦ ꯀꯣꯟꯆꯥꯛꯁꯦ ꯈꯣꯝꯊꯔꯛꯄꯁꯤ ꯁꯥꯔ ꯀꯩ ꯍꯥꯏꯒꯦ ꯁꯥꯔ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯁꯤ ꯃꯉꯣꯟꯗꯅꯦ ꯅꯪꯅ ꯈꯔ ꯇꯥꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝꯗꯣ ꯚꯥꯏ ꯀꯣꯟꯆꯥ ꯈꯣꯝꯕꯁꯤꯕꯨ ꯚꯥꯏ ꯀꯃꯥꯏꯅ ꯑꯦꯁ ꯊꯤ ꯅꯨꯡꯉꯥꯏꯕꯅꯦ ꯀꯣꯟꯆꯥꯛ ꯈꯣꯝꯕꯁꯦ ꯅꯪ ꯑꯍꯥꯟꯕ ꯇꯟꯅꯤꯕ ꯀꯣꯟꯅ ꯁꯨꯝ ꯈꯣꯝꯃ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯁꯥꯔ ꯑꯗꯨ ꯍꯥꯏꯔꯒ ꯁꯥꯔ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤ ꯁꯥꯔ ꯍꯧꯖꯤꯛ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯨꯄꯤ ꯈꯔ ꯍꯥꯞꯆꯤꯟꯁꯤꯔ ꯀꯟꯅ ꯈꯜꯂꯤ ꯁꯥꯔ ꯑꯩꯗꯤ ꯅꯨꯄꯤꯗꯤ ꯀꯩꯒꯤ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯅꯨꯡꯉꯥꯏꯔꯦ ꯂꯩꯁꯥꯕꯤꯗꯤ ꯀꯣꯟꯆꯥꯛ ꯈꯣꯝꯕꯗꯤ ꯁꯥꯔ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯌꯦꯡꯉꯣ ꯂꯩꯁꯥꯕꯤꯅ ꯈꯣꯝ ꯆꯪꯉꯗꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯆꯪꯕꯗꯤ ꯄꯤꯅꯤꯡꯕ ꯄꯤꯅꯤꯡꯗꯣꯏ ꯇꯧꯋꯦꯕ ꯃꯣꯏꯅ ꯆꯪꯕꯗ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯄꯥꯈꯪ ꯃꯆꯥꯈꯩꯗꯨꯅ ꯂꯩꯁꯥꯕꯤꯗꯨꯅ ꯑꯁ ꯇꯥꯃꯣ ꯑꯩꯁꯤꯗꯤ ꯀꯦꯖꯤ ꯐꯥꯍꯟꯗꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯦꯛ ꯀꯦꯁꯜꯂꯒꯗꯤ ꯊꯣꯡꯅꯥꯎꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯐꯛꯑꯒ ꯄꯤꯔꯛꯀꯅꯤ ꯁꯥꯔ ꯑꯗꯨꯏ ꯋꯥꯅꯤ ꯁꯥꯔ ꯑꯩ ꯍꯥꯏꯁꯦ ꯍꯥꯏꯁ ꯐꯖꯩꯅꯦ ꯅꯪ ꯑꯥꯏꯗꯤꯌꯥꯗꯣ ꯃꯗꯨ ꯃꯊꯪꯒꯤ ꯁꯝꯃꯔꯒꯤ ꯃꯤꯇꯤꯡꯗꯣ ꯑꯗꯨꯗ ꯈꯟꯅꯔꯁꯤ ꯌꯥꯗꯦ ꯏꯇꯥꯎ ꯔꯤꯛꯁꯣ ꯑꯃ ꯄꯥꯏꯔꯒ ꯇꯧꯁꯦ ꯂꯩꯁꯥꯕꯤꯁꯨ ꯌꯥꯎꯗꯣꯏ ꯇꯥꯔꯗꯤ ꯃꯥꯃ ꯑꯩꯁꯨ ꯍꯌꯦꯡ ꯍꯦꯛꯇ ꯖꯣꯏꯟ ꯇꯧꯔꯒꯦ ꯃꯥꯃ ꯇꯧꯔꯣ ꯍꯣꯏ ꯃꯥ ꯅꯪ ꯃꯥꯃ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯎꯗꯕ ꯀꯨꯏꯔꯦ ꯃꯥꯃꯁꯦ ꯈꯪꯗ꯭ꯔꯦ ꯂꯥꯛꯑꯣ ꯀꯩꯊꯦꯜꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩ ꯀꯩꯅꯣ ꯈꯔ ꯂꯩꯍꯧꯔꯨꯈꯤꯒꯦ ꯅꯨꯡꯗꯥꯡ ꯇꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯍꯣꯏ ꯒꯣ ꯕꯣꯅꯤꯁꯨ ꯇꯝꯃꯦ ꯃꯇꯦꯡ ꯈꯣꯝꯇ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯃꯁꯤ ꯈꯨꯅꯤꯡꯅ ꯊꯣꯝꯗꯅ